Mayam punang puahan mautada mga sansarubamna taramno ukchebugluinana ikoknona krumjari ngasisu mayamgidamak anokba film amagi explanation puduna laksari film adudi $1 million Baby. $1 million Baby harba film asi American sport drama film ni. Film asina IMDb da 8.1 out of 10 gi manungda rating fangki. Rotten Tomatoes da 90%. Aduga Google users singna 91% like toba adugumlo film amani. Film asina mamatamda $1 million kuntra sangki. Aduga film asina box office da tan khibana $1 million sani ga 33.9 ni. Film asina Academy Award haibadi Oscar Award mari fangki. Best Picture, Best Director, Best Actress aduga Best Supporting Actor ni. Aduga film asina nomination 8 amasu sanki. Film asigi maru oiba role riba miyoi khragi saktak charake. Film asida Clint Eastwood na Frankie Dune gi saktam langli. Maggie Fitzgerald gi saktam da Hilary Swank. Aduga Edie gi saktam langli basina mayamna thoidok hendok na masak khangbiraba Morgan Freeman ni. Film asi December 5, 2004 da release tawkiba dumlo film amani. Aduga film asigi director na Clint Eastwood masamang ni. Adudi mayam film gi wari da mu may onsin minersi. Mayam channel asibu subscribe to widriba sil nausingna channel asibu soidana subscribe to biramu haijari. Film asigi an basinda nupa ani ring amagi manungda funarami. First round da Willie hariba nupa asibu mahakki opponent aduna yamna thina purami. Magi mamai da soklami aduga first round adugi matam loirami. Break matam aduda coach tuna changchinduna assistant manager aduda handou ai tawge haiduna harami. Haiba coach asi yamna haiba asopan nangma matamna ngahaki oina khudakta phanma ngamba adugumba miyoi ama oirami. Maduda judge aduna kayam sokpage makha tana mahak phunaba ngamkhigadra haiduna changchinduna hanglammi. Maduda coach aduna ma karisu tawde haiduna harami. Maduda judge na trangna referee aduna isi leptrabadi round amakhakta pirage aduga round aduna loisalasi haiduna harami. Asumna second round da referee aduna thoklaklo haiduna makhoini bu kokthoklami. Maduda coach aduna Willie da sauna nangna tawbaduna mina phurakpani haiduna haraklami. Magi coach asi yamna haisingba amasung mi karamna phugani karamba technique sizinagani phajana khanglaba aduguma misak amani. Asumna coach aduna Willie ge soiba singado haibiraba matung Willie na mahaki opponent adubu maithiba pirami. Lairiba babok mayam aduna Willie da knockout piro haiduna hairami. Aduga mafam aduda nupi amasu Willie gi boxing ado yenglami. Aduga fight ado Willie na karami. Aduga mathangi sinda ulibasina fight adu loiraba matung makhoi mayumda hannanaba thoklaknaba torami. Mada coach aduna ai gari start toromlage haraga thoklaklami. Coach aduna tholakpa matamda nupi macha amana Mr. Dunn haraga kori. Mada coach aduna aina nangi paisa handokadaba lairibra ai nangi imado khangi haiduna hairi. Mada nupi aduna natte sar haiduna khumlai. Maduda coach aduna karino adudi nangna pamlibado haiduna hanglami. Maduda nupi macha aduna ai fight match ama sanari maduda ai kara I haiduna harami. Aduga mahakna mahakki maming ase Maggie Fitzgerald kawi haiduna harami. Maggie Fitzgerald hariba nupi asi film asigi maru oiba role loriba nupi aduni. Maduda coach aduna ado kaidoraba haiduna hanglai. Maduda nupi macha aduna aina sanaba adu udribra haiduna hanglai. Maduda coach aduna udri haiduna khumlai. Maduda Maggie na makha tarduna ai yamna phajana sanai haiduna hairi. Maduda mahakna makha tarduna Frankie nang aibu training piba pamgani khalli haiduna hairi. Maduda Frankie na aidi nupi train tawde aduga nupi di nupi dongna adum layu boxing se yamna lubani haramlaga mahak chatkirami. Frankie car adugi manakta yoraba matung mahakna car adu start hongna namu khonarami. Adubu car adu start hoba yadabadagi Willie tholakpa ngairaga mabani na car adu illaga start horami. Maduda Willie na Frankie da hogana pamlibse karino haiduna hanglaklami. Aduga mayam hogana hariba nupa asi kanano haibado haijarake. Hogana hariba nupa asi apawba maming lairaba manager amani. Mahakna ngasai Willie na tholakpa matamda nahakna tawribase soirabani haiduna hairami. Maram asina Willie na mahakna haribado haibadi hogana haininglibado karino haibado khangdabadagi Frankie da hangmani. Tasengna Frankie gi makhada Willie na professional boxer oina leibada sel yamna phangdi adubu Hogan gi makhada leirabadi mahak sel phangbada natana title su phangani haiduna khalhanduna Willie gi wakhal ado hongnana ba hairamba wahaini. Willie na hariba wahai sing adu taraba matung Frankie na khumlai championship ki title ado aikoida phangba pamba orangani
ꯑꯩꯈꯣꯏꯗ ꯐꯪꯍꯟꯕ ꯄꯥꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯏꯆꯝ ꯆꯝꯅ ꯈꯨꯝꯂꯛꯏ ꯃꯔꯝꯗꯤ ꯐ꯭ꯔꯦꯡꯀꯤ ꯑꯁꯦ ꯃꯍꯥꯛ ꯃꯕꯨꯛ ꯐꯠꯇꯕ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯆꯝ ꯆꯝꯅ ꯈꯨꯝꯂꯛꯄꯅꯤ ꯐ꯭ꯔꯦꯡꯀꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯐꯥꯏꯠ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯨꯝꯕ ꯁꯥꯟꯅꯔꯕꯗꯤ ꯅꯪꯁꯨ ꯇꯥꯏꯇꯜ ꯐꯥꯏꯠꯀꯤ ꯃꯦꯠꯆ ꯑꯗꯣ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯋꯤꯂꯤꯅ ꯐ꯭ꯔꯦꯡꯀꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯐꯨꯅꯕ ꯍꯥꯏꯕꯁꯦ ꯃꯇꯝ ꯌꯥꯝꯅ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯔꯦꯡꯀꯤꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯋꯤꯂꯤ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯇꯥꯏꯇꯜ ꯑꯁꯦ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗ꯭ꯔꯕ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯔꯣꯏ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯐ꯭ꯔꯦꯡꯀꯤꯅ ꯋꯤꯂꯤꯗ ꯐꯥꯏꯠ ꯑꯗꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯥꯟꯅꯔꯒꯗꯤ ꯇꯥꯏꯇꯜꯒꯤ ꯃꯦꯠꯆ ꯑꯗꯣ ꯊꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯋꯤꯂꯤꯅ ꯍꯣꯏ ꯐ꯭ꯔꯦꯡꯀꯤ ꯅꯪꯅ ꯍꯥꯏꯕꯗꯨꯅ ꯆꯨꯝꯂꯒꯅꯤ ꯃꯗꯨꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯐ꯭ꯔꯦꯡꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯤ ꯀꯔꯤ ꯀꯔꯤꯅꯣ ꯃꯆꯤꯟꯗ ꯃꯌꯥꯝ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯀꯦꯇꯤꯒ ꯑꯦꯅꯤꯒꯕꯨ ꯑꯁꯣꯏ ꯑꯉꯥꯝꯗꯒꯤ ꯉꯥꯛꯄꯤꯌꯨ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯀꯦꯇꯤ ꯑꯃꯗꯤ ꯑꯦꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯅꯤ ꯑꯁꯤ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯀꯨꯏꯔꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤꯅ ꯐ꯭ꯔꯦꯡꯀꯤ ꯆꯔꯆꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯆꯔꯆ ꯑꯗꯨꯒꯤ ꯐꯥꯗꯔꯒ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ ꯐꯥꯗꯔ ꯑꯗꯨꯅ ꯏꯁꯣꯔ ꯑꯁꯦ ꯑꯃꯈꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯖꯥꯠ ꯖꯥꯠꯀꯤ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯐꯥꯗꯔ ꯑꯗꯨꯗ ꯍꯪꯖꯤꯜꯂꯝꯃꯤ ꯃꯗꯨꯗ ꯐꯥꯗꯔ ꯑꯗꯣ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ ꯑꯗꯨꯒ ꯁꯥꯎꯔꯗꯨꯅ ꯐ꯭ꯔꯦꯡꯀꯤꯗ ꯅꯪ ꯃꯊꯪꯗꯒꯤꯗꯤ ꯂꯥꯛꯑꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕꯁꯤꯅ ꯋꯤꯂꯤꯅ ꯐ꯭ꯔꯦꯡꯀꯤꯒꯤ ꯕꯣꯛꯁꯤꯡ ꯀ꯭ꯂꯕ ꯑꯗꯨꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯂꯥꯛꯄ ꯑꯗꯨꯅꯤ ꯃꯗꯨꯗ ꯃꯍꯥꯛꯀ ꯁꯥꯟꯅꯃꯤꯟꯅꯕ ꯃꯌꯥꯝ ꯑꯃꯅ ꯉꯔꯥꯡ ꯐꯥꯏꯠꯇꯣ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯏꯗꯤ ꯀꯧꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯤꯁꯇꯔ ꯁꯀ꯭ꯔꯦꯞ ꯑꯥꯏꯔꯟ ꯍꯥꯏꯗꯨꯅ ꯀꯧꯕ ꯅꯨꯄꯥ ꯐ꯭ꯔꯦꯡꯀꯤꯒꯤ ꯕꯣꯛꯁꯤꯡ ꯀ꯭ꯂꯕ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯑꯐꯥꯎꯕ ꯕꯣꯛꯁꯔ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯤꯠ ꯌꯥꯗꯕꯗꯒꯤ ꯕꯣꯛꯁꯤꯡꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯕꯣꯛꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯅ ꯄꯥꯝꯖꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯕꯣꯛꯁꯤꯡꯗꯒꯤ ꯂꯥꯞꯊꯣꯛꯇꯅꯕ ꯍꯣꯠꯅꯖꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ ꯏꯗꯤꯅ ꯐ꯭ꯔꯦꯡꯀꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯐ꯭ꯔꯦꯡꯀꯤꯅ ꯃꯔꯣꯜ ꯈꯪꯗꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯏꯗꯤꯅ ꯐ꯭ꯔꯦꯡꯀꯤꯒꯤ ꯃꯅꯥꯛꯇ ꯆꯪꯖꯤꯟꯗꯨꯅ ꯀꯔꯤ ꯂꯣꯟꯅꯣ ꯅꯪꯅ ꯄꯥꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯏꯗꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯋꯤꯂꯤꯁꯦ ꯃꯦꯅꯦꯖꯔ ꯑꯇꯣꯞꯄꯒ ꯑꯃꯠꯇ ꯀꯧꯅ ꯉꯥꯡꯅꯗꯅ ꯇꯧꯗꯦ ꯃꯦꯅꯦꯖꯔꯅꯁꯨ ꯃꯉꯣꯟꯗ ꯀꯧꯗꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯃꯤꯀꯤ ꯃꯦꯛꯇ ꯋꯤꯂꯤꯅ ꯀꯧ ꯉꯥꯡꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯨ ꯁꯥꯒꯗꯧꯒꯤ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯑꯗꯨꯁꯨ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯀꯥꯟꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯏꯗꯤꯅ ꯑꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯊꯕꯛꯇꯨꯅ ꯍꯦꯟꯅ ꯂꯨꯔꯕ ꯑꯣꯏꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯣꯐꯤꯁ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯏꯗꯤꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯗꯨꯗ ꯏꯗꯤꯅ ꯅꯨꯄꯤ ꯑꯅꯧꯕ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯦꯡꯀꯤ ꯃꯆꯤꯟꯗ ꯏꯁꯣꯔꯒꯤ ꯃꯃꯤꯡ ꯁꯣꯜꯂꯝꯃꯤ ꯃꯗꯨꯗ ꯏꯗꯤꯅ ꯃꯍꯥꯛꯅ ꯕꯦꯛ ꯑꯁꯤꯗ ꯊꯤꯜꯂꯤꯕ ꯄꯟꯆ ꯑꯁꯦ ꯈꯤꯇꯪ ꯁꯦꯝꯗꯣꯛꯄꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯁꯦ ꯃꯈꯨꯠ ꯁꯣꯏꯗꯅ ꯇꯦꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯦꯒꯤꯅ ꯊꯤꯜꯂꯤꯕ ꯄꯟꯆ ꯑꯗꯣ ꯂꯥꯟꯕꯒꯤꯅꯤ ꯃꯁꯤꯗ ꯐ꯭ꯔꯦꯡꯀꯤꯅ ꯃꯦꯒꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ ꯑꯩꯗꯤ ꯅꯨꯄꯤꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯦ ꯍꯥꯏꯅ ꯅꯪꯅ ꯅꯪꯒꯤ ꯃꯇꯝꯗꯣ ꯃꯥꯡꯍꯜꯂꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯦꯒꯤꯅ ꯅꯪꯒꯤ ꯋꯥꯈꯜ ꯍꯣꯡꯂꯝꯂꯗ꯭ꯔꯥ ꯈꯟꯕꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯐ꯭ꯔꯦꯡꯀꯤꯅ ꯇ꯭ꯔꯦꯅꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯁꯤꯗ ꯃꯦꯒꯤꯅ ꯑꯩꯗꯤ ꯕꯣꯁꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯑꯩꯉꯣꯟꯗ ꯕꯣꯁ ꯀꯧꯔꯛꯀꯅꯨ ꯑꯩ ꯅꯪꯒꯤ ꯕꯣꯁ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯦꯒꯤꯅ ꯑꯩꯅ ꯅꯉꯣꯟꯗ ꯕꯣꯁ ꯀꯧꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯃꯦꯒꯤꯅ ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯑꯗꯨꯝ ꯕꯣꯁ ꯀꯧꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯦꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯁꯥꯎꯠ ꯋꯦꯁꯇꯔꯟ ꯃꯤꯁꯣꯔꯤꯒꯤ ꯆꯤꯡꯒꯤ ꯂꯝ ꯑꯃꯗ ꯆꯥꯎꯔꯛꯄ ꯃꯤꯁꯛꯅꯤ ꯃꯍꯥꯛ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯋꯦꯇ꯭ꯔꯦꯁ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯤꯅ ꯆꯥꯔꯝꯕ ꯑꯔꯦꯝꯕꯗꯣ ꯃꯍꯥꯛꯅ ꯍꯨꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯊꯕꯛ ꯁꯨꯔꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯕꯣꯛꯁꯤꯡꯒꯤ ꯐꯤ ꯄꯤꯅꯅꯕ ꯑꯣꯏꯅ ꯇꯨꯡꯁꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯒꯤ ꯕꯣꯛꯁꯤꯡ ꯀ꯭ꯂꯕ ꯑꯗꯨꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯐ꯭ꯔꯦꯡꯀꯤꯒꯤ ꯄꯟꯆ ꯕꯦꯛ ꯑꯃ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯦꯡꯀꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯕꯣꯁ ꯑꯩ ꯕꯦꯛ ꯑꯁꯤꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯌꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯕꯦꯛꯇꯨꯅ ꯅꯪ ꯑꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯦꯒꯤ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯄꯟꯆ ꯊꯤꯟꯕ ꯍꯧꯔꯛꯏ ꯐ꯭ꯔꯦꯡꯀꯤꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯆꯪꯂꯛꯇꯨꯅ ꯏꯗꯤꯗ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯍꯟꯗꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯊꯤꯔꯛꯂꯤꯕꯗꯣ ꯊꯥ ꯀꯌꯥꯒꯤ ꯄꯩꯁꯥꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯏꯗꯤꯅ ꯊꯥ 6ꯀꯤꯅꯤ ꯑꯩ ꯍꯟꯗꯣꯛꯎꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯀꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯌꯥꯔꯦ ꯍꯩꯄꯥ ꯁꯥꯔꯨꯔꯅꯨ ꯍꯟꯗꯣꯛꯎꯔꯅꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯦꯡꯀꯤꯅ ꯃꯦꯒꯤꯗ ꯀꯔꯤꯃꯠꯇ ꯇꯥꯛꯄꯤꯒꯅꯨ ꯃꯇꯦꯡ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯏꯗꯤꯗ ꯍꯥꯏꯔꯝꯃꯤ ꯐ꯭ꯔꯦꯡꯀꯤꯒꯤ ꯕꯣꯛꯁꯤꯡ ꯀ꯭ꯂꯕ ꯑꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯋꯥꯕ ꯂꯩꯕꯅ ꯑꯃꯁꯨꯡ ꯀ꯭ꯂꯕ ꯑꯗꯣ ꯆꯂꯥꯏꯅꯕ ꯍꯣꯠꯅꯕꯗ ꯃꯦꯒꯤꯒꯤ ꯄꯩꯁꯥꯗꯨ ꯃꯈꯣꯏꯅ ꯍꯟꯗꯣꯛꯇꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯥꯏꯕꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ ꯏꯗꯤꯅ ꯕꯣꯛꯁꯤꯡ ꯀ꯭ꯂꯕ ꯑꯗꯨ ꯁꯦꯟꯅꯔꯝꯃꯤ ꯃꯗꯨꯗ ꯃꯩ ꯃꯨꯊꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯃꯈꯣꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯦꯒꯤꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯈꯤ
Masda idina jangshinduna ai nangi trainer makti natte adubu ai niyomdo takpige harami aduga Maggie the bag aduda punch kamaina thingani haibado phajana takpirami aduga masida punch thinba se nang haire aduna speed bag ta oina amuk punch thinba tammu haiduna speed bag aduda punch thinba do takpirami idina nangi speed bag leibra haiduna Maggie da hanglami maduda Maggie karimata khumlamde aduga ngahak lerba matung mahangna leite haiduna khumlai idina Frankie gi boxing club asigi speed bag ado Maggie da pirami maduda Maggie na aigi su leirani hairami idina phare thenge yum hannanaba tawro haiduna hairami maduda Maggie na nangdi halloidra haiduna hanglami maduda idina madi mafam maduda lei hairaga magi leifam ado Maggie di yenghallami aduga Maggie na phajai hairami madu tabada idina noklami aduga Maggie na makha tarduna ai ngahak kuina practice tawgige nangonda iyatpa oigadra haiduna hangaklami maduda idina thonglon silamba kawganu hairei maduda Maggie na harauna thank you hairamlaga practice makha amuk chatharami mathangi numitta haibadi mathangi sinda Maggie practice tawba club aduda laklami maduda Willie Frankie na phasna train tawba adu mahangna urami Maggie practice horami maduda mapam aduda sanaba sanaroi kharana Maggie bu nupi ni haibagi matagum danger haiba nupa aduga punahan si haiduna usit thawaidaba wahi wata kaya ama season aduna lagnarami maduda Maggie gi paukhumna mangonda lagnarakliba sanaroi sing adubu ikaiba piki Frankie Willie bu training tawba loiduna tholaklami idigi manakta jangshinduna haiglami nupi macha asi kanagumba amana takpiba male maduda idina magi se poglakpadagi pithorokpa mi ama oina tawi hairami Frankie na mung makha tarduna mana kamaina aigi speed bag ase phangibano hairami maduda idina kamaina oirajano hairami maduda Frankie su aisu khallibani hairami Frankie na Maggie gi manakta jangshinduna speed bag ado ai darkar oire piro hairami aduga mahangna makha tarduna nangna aigi speed bag se sijinnabase mina uraga aina nangbu train tawbo oina ugani hairami aduga Frankie na nangse yamna phaba nupi macha amani aiwa haige hairami maduda Maggie na harauna hoi boss haiduna khumlami Frankie na Maggie da nangna tawribado matam manghalini nang angang natrabani nang ahan oirabani hairaga mahaki sehi kya surbage haiduna hanglami maduda Maggie na kutrama thoi haiduna khumlai Frankie na nang ahal yamna oire aduda sunatana boxer ama oinana mohotnabada yamdrabada sahi ahum mari changi haiduna hairei maduda Maggie na ai sahi ahum sanar haiduna khumlai Frankie na adunara speed bag asida sumna thin bapawa haitribase haiduna hairei maduda Maggie na oja amagi makhada tamlaktabugini boss haiduna khumlai Frankie na aina haibase achumbani nang ahal oire Maggie mapi ira senuna kapke tawrami maduda Frankie na nang aina sengba haibagi kapke tawrira haiduna hairami aduga speed bag ado amuk hanna pirami Maggie na aigi leirakanda nangi speed bag ase ai amuk piraklage hairami Frankie karigumba amta khumdabida chatkirami aduga mathangi sinda nongma numidang ama Frankie gi mayumda mahang training tokjeriba mana thajaba thamjeriba Willie laklami aduga Willie na ai Mac ki makhada habidi Mickey Mac ki makhada oina sanarage nang aibu waroga nu hairami Frankie nungaitana madi business tawba mi ama khangni mana nongonda karimata takpa haigadaba nate hairami maduda Willie na takadaba tamgadaba khudingmak nang naingonda loinamak takpire hairaga chatkirami masigi matungda Frankie magi office ta lairik paduna lerami maduda idina changlaktuna Willie gi paw ado tare yamna nungaite hairami aduga mabani gi marakta maraisu yennarami masigi matung Maggie practice tawbagi lamjen chenbaga loinana mahak practice kaya ama tawrami matangi sinda Maggie mahakna tungsinjaba paisa sing aduna mahaki speed bag ama lerami aduga asomdana Frankie Willie gi fight adu TV da yenglami mahak masa do leibom khanglamde Willie Frankie na takpa technique kaya adu season aduna fight adu sanarami amasung fight ado Willie na karami Frankie wakal yamna nungairamde maramdi Willie gi manager ado mana oiba phangdaba amasung mahakna chahi nipan muki mamangdagi ngaijirakpa champion title ado phangdaba sini Frankie nungaitaduna idigi manakta boxing club aduda laklami aduga Willie gi fight ki matangda makhoini wari sanarami makhoini na wari sanangi matamuda makol khara taraklami maduda Frankie na karino tariba makol asibu haiduna hanglami idina hojik phawa Maggie practice tawri aduga ngasi se magi birthday ni haiduna hairami Frankie na Maggie gi manakta jangshinduna sahi kya surage haiduna mukasu hanglaklami Maggie mahaki birthday ni na 32 hainarna khummi Maggie na makha tarduna mahaki imung manungi wari pumba Frankie da lirami mahak sahi tarom doidagi waitress oiduna kolik thengbi thabak asi tawrei aduga mahaki mamana overweight ni
aduga magi manau nupina oida padaba ngangi aduga manau nupana jail da leiba mini haiduna hairaglami Maggie na Frankie da mayam si taraba pawba loinama khanglaba pawba nang aibu train tawkhiroidra haiduna hanglaklami Majda Frankie na ai nangi trainer ama ngangnabirage hairaklami Maggie na aidi boss natana atopa amatana train tawba pamde hairaklami Frankie na phare ai nangbu train tawrage adubu aina hairbese yaba taba hairami aduga Frankie na wangangba loidringida Maggie na haraumandana ai kan honage boss hairami aduga Frankie na hairi aina nang takpiraba matung nang nasagi manager ama thijaro aduga nang na taningba paisa talo adubu aina haigadaba amana nang aigi inakta sokpalaga halakpa yaroi aduga aina tawba thabak khudingmak question amata hangba yaroi aduga aina nang training pidoribase nang nupi ne khallaga pigadaba natte loina chap manana khallaga ni hairami haibadi nupi su nupa su chap manai nupa amada piba training mong aduma mangonda su pigani haibaduni asumna hairaga Maggie bu training piba horoklami Maggie munna tasenduna Frankie gi matau tamlami Maggie mana waitress oiba mafam aduda thabak tawna Frankie na taglakpa khongthang singado practice tawrami Maggie boxing pamjarubuna maram oiraga yamna kanna thawai hakchang yawna honarami Frankie na Maggie gi asoiba khudingmak machadawna makhong makhut paiduna semdok pirami tasengna Frankie mahaki macha nupi amasung mahaki nupi kainabagi maichak khangliba misak amani Maggie practice ahing nungthil khaiduna tawrakhi honaba yamna kanba mi ama oirakhi Maggie practice sum tawraga lakpaduna nongodi fight practice boxing club aduda tawhallami Frankie na Maggie da nupa amaga unahalami aduga magi manager ni tungda lakadaba fight khudingmak mana loinamak silakani hairamlaga chatkhirami Maggie yamna nungairamde adubu karisu tawba ngamlamde maramdi training mamangda haikiba waduna maram oiragani haibadi Frankie na tawba thabak khudingmakta question amata hangba yaroi loinmak yagadabani haibaduni Matangi sinda ulibasina Maggie gi ahanba fight match sanabaduni haiba match adugi first round aduda opponent aduna mahakpu yamna thina phurami maramdi manager aduna phajna guide tawba haitabagini masigi mayam ase Frankie amadi idi urami aduga makhoi anisu haiba fight ado mafam aduda laktuni yenglami Frankie na mina phuba adu yengba ngamlaktaduna mana Maggie gi manakta changchinuna takke tawrami maduda referee aduna adumaina nangna guide tawba yade nang magi manager nattabanina yade haiklami Frankie nang hak tumina lerga ai magi manager ni ai lakpa thengbagi mahaki manager atopa miyo amana ohelamani hairaki aduga mahakna makha tarduna maha ase aigi fighter ni haiduna haiklami wahai asi tarubada Maggie yamna harawrami aduga Frankie na Maggie ge soiba mayam adu hairami aduga kamaina phuna doino karamba technique season doino haiba takpirami asumna Maggie bo second round phuna halami maduda Frankie na haiba mayam adu tawduna fight adu so Maggie na karami aduga mathangi sinda Maggie practice yamna kanna tawrami masigi matung fight ama amuk sanarami masida round mari lerami aduba Maggie na first round da mahaki opponent adubu knock out pirami asumna sum tawrakpana Frankie na Maggie da asumaina first round khudingi mibu knock out adum oirabadi atopa club ki manager singna fight sanasi haiba yaraklaroi hairami masigi matungda Frankie na manager atopa makhal kaya ama paisa piduna Maggie gi fight tongnana basilami aduga Maggie na su fight khudingmak mana adumak kaduna laklami Maggie fight amada mahaki manaton adu kaiduna I thokpuna maram oiraga second round sanaba yararoi haiduna haiglami Maggie na mahaki coach Frankie da I taraklibra haiduna hairami Frankie na doctor sattaba yararoi haiduna khumlai maduda Maggie na boss nang aigi ESA lephallo aina soidna fight asing ngamgani haiduna hairami Frankie yaningdaba tarbasu Maggie na haimanbadagi mahakna Maggie gi natonda tareba edo lephalami aduga Maggie na fight adusu ngamlami aduga mathangi sinda Maggie idi amadi Frankie hospital da laklami majda Frankie na Maggie gi damakta yamna pakhalami aduga Maggie na makok non thabadu non thaganu non khallu hairami Frankie gi machanupi Maggie ga chahima na bamalai hariba machanupi edo lapthok na khiba unakhidaba yamna kuire Frankie na makhoida jithi kaya ama thai adubu jithi edo pakhum amata phangkhide aduga jithi edo return adum lakhi idina khangi madudi Maggie se Frankie na mahaki lapthokraba machanupi edo adugumna khalli habase adubu kana amata da Frankie na haidokte masigi matung Maggie na fight taraga ni thoi mahaki opponent sing adubu knockout pirami Frankie da fight kaya gi offer laklami adubu Frankie na yaramde aduga Maggie gi manager ado atopa mi amana oiba pamlami Maggie na nungdang practice tawringi matamda idi laktuna coffee thakpa puthoklami aduga mahak boxer ama oina haurai aduga Frankie mabani karamna thengnakhibano haibagi wari kaya ama lirami Frankie na haimanbadagi idi na tawraga manager Mickey Meka Maggie ga unahalami manager adugi makhada Maggie boxer oina lainana ba hairami
ꯃꯗꯨꯗ ꯃꯦꯒꯤꯅ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯃꯥ ꯐ꯭ꯔꯦꯡꯀꯤꯒꯤ ꯃꯈꯥꯗ ꯕꯣꯛꯁꯔ ꯑꯣꯏꯅ ꯑꯗꯨꯃꯛ ꯁꯥꯟꯅꯒꯅꯤ ꯍꯥꯏꯔꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯐ꯭ꯔꯦꯡꯀꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯊꯥꯕ ꯆꯤꯊꯤ ꯀꯌꯥ ꯑꯃ ꯂꯣꯏꯅ ꯔꯤꯇꯔꯟ ꯂꯥꯛꯂꯝꯃꯤ ꯆꯤꯊꯤꯁꯤꯡ ꯑꯗꯣ ꯈꯣꯝꯖꯤꯟꯗꯨꯅ ꯕꯣꯛꯁ ꯑꯃꯗ ꯍꯥꯞꯄꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯦꯡꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯐ꯭ꯔꯦꯡꯀꯤ ꯃꯦꯒꯤꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯦꯒꯤꯅ ꯀꯔꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯐ꯭ꯔꯦꯡꯀꯤꯅ ꯅꯪꯒꯤ ꯐꯥꯏꯠꯀꯤꯗꯃꯛ ꯏꯪꯂꯦꯟꯗ ꯑꯐꯥꯎꯕ ꯕꯣꯛꯁꯔ ꯑꯃꯒ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕꯗ ꯍꯔꯥꯎꯃꯟꯗꯅ ꯃꯦꯒꯤꯅ ꯐ꯭ꯔꯦꯡꯀꯤꯕꯨ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯃꯄꯥꯗ ꯀꯣꯟꯖꯕꯒꯨꯝ ꯆꯣꯡꯁꯤꯟꯗꯨꯅ ꯀꯣꯟꯖꯔꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯀꯨꯝꯊꯧ ꯑꯩꯁꯦ ꯍꯟꯅꯨꯔꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏ ꯑꯅꯤ ꯏꯪꯂꯦꯟꯗ ꯂꯥꯛꯂꯝꯃꯤ ꯐꯥꯏꯠꯀꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯃꯦꯒꯤꯕꯨ ꯐ꯭ꯔꯦꯡꯀꯤꯅ ꯔꯦꯗꯤ ꯇꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯦꯡꯀꯤꯅ ꯃꯤꯅꯤꯠ 10 ꯈꯛꯇ ꯉꯥꯏꯔꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯇꯥꯕꯗ ꯃꯦꯒꯤꯅ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯅꯍꯥꯛ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯛꯄꯁꯤ ꯑꯍꯥꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯃꯦꯒꯤꯅ ꯑꯩꯒꯤ ꯕꯕꯥ ꯅꯠꯇꯅ ꯀꯅꯥꯃꯠꯇꯅ ꯍꯥꯏꯔꯛꯇꯦ ꯃꯥꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯔꯦꯡꯀꯤꯗ ꯍꯥꯏꯔꯝꯃꯤ ꯐ꯭ꯔꯦꯡꯀꯤꯅ ꯃꯦꯒꯤꯗ ꯒꯤꯐ ꯑꯣꯏꯅ ꯒꯥꯎꯟ ꯑꯃ ꯄꯤꯅꯅꯕ ꯄꯨꯊꯣꯔꯛꯂꯝꯃꯤ ꯒꯥꯎꯟ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯃꯨ ꯀꯨꯁꯂꯦ ꯍꯥꯏꯅ ꯊꯥꯔꯝꯃꯤ ꯃꯗꯨꯗ ꯃꯦꯒꯤꯅ ꯕꯣꯁ ꯑꯩꯒꯤ ꯃꯤꯡ ꯊꯥꯗꯦ ꯃꯗꯨ ꯑꯣꯟꯅꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯑꯣꯟꯅꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨꯒ ꯃꯦꯒꯤꯅ ꯍꯔꯥꯎꯅ ꯇꯨꯡꯗ ꯊꯥꯔꯤꯕꯁꯦ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯕꯣꯁ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯐ꯭ꯔꯦꯡꯀꯤꯅ ꯑꯩꯁꯨ ꯈꯪꯗꯦ ꯒꯦꯂꯤꯛ ꯃꯔꯣꯜꯅꯤ ꯀꯩꯅꯣꯝꯃ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯦꯒꯤꯅ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯝꯃꯤ ꯕꯣꯛꯁꯤꯡ ꯔꯤꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯒꯥꯎꯟꯒꯤ ꯃꯅꯤꯡꯗ ꯃꯨ ꯀꯨꯁꯂꯦ ꯍꯥꯏꯗꯨꯅ ꯊꯥꯔꯤꯕ ꯑꯗꯨ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯨ ꯀꯨꯁꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯐꯥꯏꯠ ꯑꯗꯨ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯚꯥꯕꯣꯛ ꯃꯌꯥꯝꯅ ꯃꯥꯕꯨ ꯍꯔꯥꯎꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ ꯐꯥꯔꯁꯠ ꯔꯥꯎꯟ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯦꯀꯦꯟ ꯔꯥꯎꯟ ꯁꯥꯟꯅꯔꯝꯃꯤ ꯃꯦꯒꯤꯅ ꯐꯥꯏꯠ ꯑꯗꯨ ꯀꯥꯔꯝꯃꯤ ꯃꯦꯒꯤꯅ ꯃꯍꯥꯛꯀꯤ ꯑꯣꯄꯣꯅꯦꯟꯠ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯍꯔꯥꯎꯃꯟꯕꯅ ꯃꯨ ꯀꯨꯁꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯃꯦꯒꯤ ꯐꯥꯏꯠ ꯀꯥꯕꯗꯨꯗ ꯍꯔꯥꯎꯃꯟꯗꯅ ꯆꯦꯟꯖꯤꯟꯗꯨꯅ ꯐ꯭ꯔꯦꯡꯀꯤꯗ ꯃꯥꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯕꯕꯥꯗ ꯀꯣꯟꯕꯒꯨꯝꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯃꯦꯒꯤꯕꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯨ ꯀꯨꯁꯂꯦ ꯍꯥꯏꯗꯨꯅ ꯁꯣꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯔꯣꯞ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯃꯦꯒꯤꯒꯤ ꯐꯥꯏꯠ ꯑꯃꯁꯨ ꯁꯥꯟꯅꯔꯝꯃꯤ ꯐꯥꯏꯠ ꯑꯗꯨꯁꯨ ꯃꯦꯒꯤꯅ ꯀꯥꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯤꯕꯁꯤꯅ ꯃꯦꯒꯤ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯔꯕ ꯑꯐꯥꯎꯕ ꯕꯣꯛꯁꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯦꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯜꯂꯝꯃꯤ ꯃꯦꯒꯤꯅ ꯐ꯭ꯔꯦꯡꯀꯤꯗ ꯕꯣꯁꯅ ꯌꯨꯝ ꯑꯃ ꯂꯩꯔꯣ ꯍꯥꯏꯕꯗꯣ ꯑꯩ ꯂꯩꯔꯦ ꯑꯩꯒꯤ ꯏꯃꯥꯒꯤꯗꯃꯛ ꯂꯩꯕꯅꯤ ꯃꯣꯏ ꯍꯧꯖꯤꯛꯇꯤ ꯋꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯃꯦꯒꯤꯗ ꯑꯗꯨꯗꯤ ꯑꯐꯕ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯕ ꯑꯗꯨꯅꯤ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕꯁꯤꯅ ꯃꯦꯒꯤꯅ ꯂꯩꯕ ꯌꯨꯝ ꯑꯗꯣ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯐ꯭ꯔꯦꯡꯀꯤ ꯃꯦꯒꯤꯒꯤ ꯃꯃꯥ ꯃꯅꯥꯎꯅꯨꯄꯤꯒꯤ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯃꯁꯤꯗ ꯃꯦꯒꯤꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯌꯨꯝ ꯑꯗꯣ ꯂꯩ ꯈꯪꯂꯕꯗꯤ ꯁꯔꯀꯥꯔꯗꯒꯤ ꯍꯥꯏꯕꯗꯤ ꯒꯕꯔꯃꯦꯟꯗꯒꯤ ꯐ꯭ꯔꯤꯗ ꯐꯪꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯣ ꯑꯃꯠꯇ ꯐꯪꯂꯔꯣꯏ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯦꯒꯤꯅ ꯃꯈꯣꯏꯅ ꯄꯤꯔꯛꯀꯗꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯍꯥꯛ ꯑꯣꯏꯅ ꯊꯥꯔꯛꯀꯦ ꯍꯥꯏꯕꯗꯤ ꯃꯦꯒꯤꯅ ꯑꯣꯏꯅ ꯊꯥꯔꯛꯀꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯃꯦꯒꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯅꯪꯅ ꯊꯥꯔꯛꯄ ꯄꯩꯁꯥꯗꯨꯅ ꯀꯔꯤ ꯀꯣꯟꯅꯗꯣꯏꯅꯣ ꯍꯥꯏꯔꯝꯃꯤ ꯌꯨꯝꯁꯦ ꯂꯩꯗꯣꯏ ꯁꯔꯨꯛ ꯄꯩꯁꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯦꯒꯤꯅ ꯁꯥꯎꯔꯗꯨꯅ ꯄꯩꯁꯥ ꯑꯗꯣ ꯌꯥꯝꯅ ꯄꯥꯝꯃꯒꯅ ꯌꯨꯝꯗꯣ ꯌꯣꯜꯂꯣ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯄꯤꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯅ ꯎꯠꯂꯤ ꯃꯗꯨꯗꯤ ꯃꯦꯒꯤ ꯑꯁꯦ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯥꯁꯦ ꯀꯔꯤꯁꯨ ꯂꯩꯅ ꯈꯟꯕꯤꯗꯦ ꯑꯗꯨꯒ ꯃꯦꯒꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯃꯥ ꯑꯁꯦ ꯀꯔꯤꯁꯨ ꯋꯥꯗꯦ ꯍꯥꯏꯕꯁꯤꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯒꯤ ꯃꯃꯥꯒꯤ ꯂꯩꯐꯝꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯦꯒꯤꯒꯤ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯤꯒꯅ ꯃꯦꯒꯤꯅ ꯕꯣꯛꯁꯔ ꯑꯣꯏꯕ ꯑꯗꯨ ꯌꯥꯝꯅ ꯃꯤꯅ ꯉꯥꯡꯅꯩ ꯃꯤꯅ ꯌꯥꯝꯅ ꯅꯣꯛꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯅꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯅ ꯃꯦꯒꯤꯗ ꯅꯣꯛꯁꯤꯜꯂꯝꯃꯤ ꯃꯦꯒꯤ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯒ꯭ꯌꯥꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯍꯨꯏꯒ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨ ꯎꯔꯒ ꯃꯦꯒꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯔꯝꯗꯕꯁꯤꯡ ꯑꯗꯣ ꯀꯥꯎꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯦꯡꯀꯤ ꯃꯦꯒꯤ ꯌꯨꯝ ꯍꯟꯕꯒꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯦꯒꯤꯅ ꯐ꯭ꯔꯦꯡꯀꯤꯗ ꯅꯪ ꯍꯨꯏ ꯂꯣꯏꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯃꯍꯥꯛ ꯍꯨꯏ ꯂꯣꯏꯔꯛꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯦꯒꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯨꯏ ꯂꯣꯏꯔꯛꯏ ꯖꯔꯃꯟ ꯁꯦꯐꯔꯅꯤ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯗꯣ ꯑꯦꯛꯖꯦꯜ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯁꯣꯏꯅꯥꯏ ꯍꯥꯏꯔꯤꯕ ꯍꯨꯏ ꯑꯗꯨ ꯌꯥꯝꯅ ꯁꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯍꯨꯏ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯅꯣꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯍꯨꯏ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯨꯏ ꯑꯗꯨꯅ ꯁꯥꯟꯅꯖꯕ ꯑꯗꯨ ꯌꯦꯡꯂꯒ ꯄꯣꯊꯥꯖꯩ ꯍꯔꯥꯎꯖꯩ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩꯒꯤ ꯕꯕꯥꯅ ꯍꯨꯏ ꯑꯗꯣ ꯇ꯭ꯔꯛꯇ ꯍꯥꯞꯇꯨꯅ ꯄꯨꯈꯤ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯃꯊꯟꯇ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯕꯥꯛ ꯀꯣꯠꯅꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯌꯥꯎꯔꯝꯃꯤ ꯍꯨꯏ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯒ ꯐꯨꯝꯂꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯦꯒꯤꯅ ꯐ꯭ꯔꯦꯡꯀꯤꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯐ꯭ꯔꯦꯡꯀꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯑꯐꯕ ꯃꯦꯅꯦꯖꯔ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯩꯈꯤꯅꯤ ꯍꯥꯏꯔꯛꯏ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯦꯒꯤꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃ ꯎꯔꯛꯏ ꯑꯗꯨꯒ ꯐ꯭ꯔꯦꯡꯀꯤꯗ ꯑꯁꯤꯗ ꯆꯪꯉꯨꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯂꯦꯃꯟ ꯄꯥꯏ ꯑꯁꯦ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯍꯥꯏꯔꯝꯃꯤ
ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯂꯦꯃꯟ ꯄꯥꯏ ꯑꯗꯨ ꯆꯥꯔꯝꯃꯤ ꯐ꯭ꯔꯦꯡꯀꯤꯅ ꯂꯦꯃꯟ ꯄꯥꯏ ꯑꯗꯨ ꯍꯥꯎꯃꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯁꯤ ꯆꯥꯔꯗꯤ ꯁꯤꯔꯁꯨ ꯌꯥꯔꯦ ꯂꯥꯏꯔꯦꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯗꯧ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ ꯃꯦꯒꯤꯅ ꯃꯥꯒꯤ ꯕꯕꯥꯒ ꯊꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯂꯒ ꯆꯥꯔꯝꯃꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯁꯦ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯦꯒꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯏꯠ ꯑꯆꯧꯕ ꯀꯌꯥ ꯑꯃꯒꯤ ꯑꯣꯐꯔ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯇꯥꯏꯇꯜ ꯆꯦꯝꯄꯤꯌꯟꯒꯤ ꯑꯣꯐꯔꯁꯨ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯑꯣꯐꯔ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁ ꯑꯁꯤ $1 million ꯑꯣꯏꯔꯝꯃꯤ ꯃꯦꯒꯤꯕꯨ ꯐ꯭ꯔꯦꯡꯀꯤꯅ ꯐꯥꯏꯠ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯧꯕ ꯆꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯥꯏꯠꯀꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯃꯦꯒꯤ ꯐꯥꯏꯠ ꯇꯧꯅꯅꯕ ꯔꯦꯗꯤ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯃꯦꯒꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯥꯏꯠ ꯑꯁꯦ ꯀꯥꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯒꯥꯎꯟ ꯃꯅꯤꯡꯗ ꯊꯥꯔꯤꯕꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯏꯕꯤꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯕꯣꯛꯁꯤꯡꯒꯤ ꯔꯤꯡ ꯇꯝꯅ ꯃꯦꯒꯤꯒ ꯐ꯭ꯔꯦꯡꯀꯤꯒ ꯆꯪꯂꯛꯂꯝꯃꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯨ ꯀꯨꯁꯂꯦ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯦꯒꯤꯒꯤ ꯑꯣꯄꯣꯅꯦꯟꯗ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯋꯥꯔꯜꯗ ꯆꯦꯝꯄꯤꯌꯟ ꯕ꯭ꯂꯨ ꯕꯤꯌꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯐꯥꯏꯠ ꯑꯗꯨ ꯐꯥꯔꯁꯠ ꯔꯥꯎꯟꯗ ꯕꯤꯂꯤꯅ ꯃꯦꯒꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ ꯁꯦꯀꯦꯟ ꯔꯥꯎꯟꯗꯁꯨ ꯃꯦꯒꯤꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯔꯝꯃꯤ ꯕ꯭ꯔꯦꯛ ꯊꯥꯔꯛꯄ ꯃꯇꯝꯗ ꯐ꯭ꯔꯦꯡꯀꯤꯅ ꯃꯦꯒꯤꯗ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯑꯃ ꯇꯥꯛꯂꯝꯃꯤ ꯊꯥꯔꯠ ꯔꯥꯎꯟꯗ ꯃꯦꯒꯤꯅ ꯕꯤꯂꯤꯕꯨ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯕ꯭ꯔꯦꯛ ꯊꯥꯔꯝꯃꯤ ꯕ꯭ꯔꯦꯛ ꯊꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯀꯣꯔꯅꯔꯗ ꯆꯪꯅꯅꯕꯒꯤ ꯃꯦꯒꯤ ꯆꯪꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯦꯐ꯭ꯔꯤꯅ ꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯕꯤꯂꯤꯅ ꯀꯜꯂꯛꯄꯅ ꯍꯦꯟꯃꯟꯕꯗꯒꯤ ꯃꯦꯒꯤꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯤꯟꯅ ꯃꯇꯨꯡꯂꯣꯝꯗꯒꯤ ꯅꯤꯌꯣꯝ ꯀꯥꯏꯅ ꯊꯤꯜꯂꯝꯃꯤ ꯃꯦꯒꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯐꯝꯅꯅꯕ ꯆꯤꯌꯔ ꯑꯗꯣ ꯊꯥꯡꯒꯠꯂꯛꯄ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯃꯗꯨꯗ ꯃꯦꯒꯤ ꯑꯗꯣ ꯀꯤꯟꯅ ꯊꯤꯜꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯆꯤꯌꯔ ꯑꯗꯨꯗ ꯇꯨꯁꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯌꯩꯁꯤꯟꯗꯨꯅ ꯃꯦꯒꯤꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯦꯛꯇꯨꯅ ꯃꯍꯥꯛ ꯋꯥꯟꯊꯔꯝꯃꯤ ꯗꯣꯛꯇꯔ ꯃꯌꯥꯝ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯦꯒꯤꯕꯨ ꯁꯣꯔ ꯍꯣꯜꯂꯨ ꯃꯤꯠ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯚꯥꯕꯣꯛ ꯃꯌꯥꯝ ꯑꯃ ꯃꯨ ꯀꯨꯁꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯦꯒꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ ꯐ꯭ꯔꯦꯡꯀꯤꯅ ꯃꯦꯒꯤꯒꯤ ꯃꯅꯥꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ ꯏꯗꯤꯁꯨ ꯃꯦꯒꯤꯒꯤ ꯃꯅꯥꯛꯇ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯃꯦꯒꯤꯅ ꯃꯥꯒꯤ ꯐꯥꯏꯠ ꯑꯗꯨ ꯌꯦꯡꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗ ꯏꯗꯤꯅ ꯌꯦꯡꯍꯧꯏ ꯃꯗꯨꯗ ꯃꯦꯒꯤꯅ ꯐꯥꯏꯠ ꯑꯗꯣ ꯌꯥꯝꯅ ꯐꯖꯅ ꯁꯥꯟꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯏꯗꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯗꯣꯛꯇꯔꯅ ꯃꯦꯒꯤꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯑꯗꯨꯒꯤ ꯁꯔꯨ ꯑꯗꯨ ꯇꯦꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥ ꯄꯨꯟꯁꯤꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯆꯠꯄ ꯉꯝꯃꯔꯣꯏ ꯁꯣꯏꯅꯥꯏꯕ ꯑꯃꯒꯨꯝ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯊꯟꯇ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯛꯁꯝꯗ ꯑꯣꯛꯁꯤꯖꯦꯟ ꯄꯥꯏꯞ ꯍꯥꯞꯇꯨꯅ ꯁꯣꯔ ꯍꯣꯟꯍꯜꯂꯝꯃꯤ ꯃꯦꯒꯤ ꯀꯔꯤꯃꯠꯇ ꯂꯦꯡꯕ ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ ꯃꯥꯒꯤ ꯅꯔꯚꯁ ꯁꯤꯁꯇꯦꯝ ꯂꯣꯏꯅꯃꯛ ꯁꯤꯊꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯋꯥ ꯉꯥꯡꯕꯒ ꯃꯃꯤꯠ ꯄꯥꯡꯕ ꯈꯛꯇꯪꯗꯤ ꯉꯝꯂꯝꯃꯤ ꯃꯦꯒꯤꯒꯤ ꯃꯇꯧꯁꯦ ꯎꯔꯨꯕꯗ ꯐ꯭ꯔꯦꯡꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯐ꯭ꯔꯦꯡꯀꯤꯅ ꯑꯃꯦꯔꯤꯀꯥꯒꯤ ꯗꯣꯛꯇꯔ ꯑꯐꯥꯎꯕ ꯀꯌꯥ ꯑꯃ ꯄꯥꯎ ꯂꯣꯏꯅꯃꯛ ꯐꯥꯎꯅꯔꯝꯃꯤ ꯃꯦꯒꯤꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯉꯝꯕ ꯎꯄꯥꯏ ꯄꯨꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯦꯒꯤꯗ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕꯗꯤ ꯂꯩꯔꯝꯗꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯊꯥ 2 ꯍꯦꯟꯅ ꯃꯦꯒꯤ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯐ꯭ꯔꯦꯡꯀꯤꯅ ꯃꯦꯒꯤꯕꯨ ꯃꯆꯥꯅꯨꯄꯤꯗꯧꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯁꯦꯟꯅꯕꯤꯔꯝꯃꯤ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯃꯦꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯐ꯭ꯔꯦꯡꯀꯤꯅ ꯊꯝꯂꯝꯃꯤ ꯃꯗꯨꯗ ꯃꯦꯒꯤ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯒꯤ ꯋꯤꯜ ꯆꯤꯌꯔ ꯑꯗꯨꯗ ꯊꯥꯡꯗꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨꯝ ꯍꯥꯞꯄꯝꯃꯤ ꯐ꯭ꯔꯦꯡꯀꯤ ꯃꯦꯒꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯐ꯭ꯔꯦꯡꯀꯤ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯏꯗꯤꯅ ꯃꯃꯤꯠ ꯅꯥꯝꯃ ꯎꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯥꯅ ꯐꯥꯏꯠ ꯇꯧꯕ ꯃꯇꯝꯗ ꯈꯥꯝꯍꯧꯗꯕꯒꯤꯅꯤ ꯍꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯩ ꯃꯦꯒꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯐ꯭ꯔꯦꯡꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ ꯃꯥꯅ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯤ ꯃꯦꯒꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯦꯒꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯃꯦꯒꯤꯅ ꯆꯌꯣꯜ 2 ꯅꯨꯡꯇꯤꯒꯤ ꯊꯣꯡꯅꯥꯎꯗ ꯌꯦꯡꯗꯨꯅ ꯃꯃꯥ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯛꯈꯤꯗꯦ ꯐ꯭ꯔꯦꯡꯀꯤꯅ ꯊꯤꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯅꯨꯃꯤꯠ 3ꯅꯤ ꯍꯣꯇꯦꯜ ꯑꯃꯗ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯃꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯆꯠꯂꯒ ꯄꯥꯎ ꯀꯌꯥ ꯑꯃ ꯆꯦꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯦꯒꯤꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯜꯂꯦ ꯃꯦꯒꯤꯅ ꯅꯣꯏꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦ ꯐ꯭ꯔꯦꯡꯀꯤꯅ ꯃꯦꯒꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯕꯤꯔꯝꯃꯤ ꯃꯗꯨꯗ ꯃꯦꯒꯤꯅ ꯕꯣꯛꯁꯤꯡꯒꯤ ꯇ꯭ꯔꯦꯟ ꯇꯧꯕ ꯑꯁꯤ ꯇꯣꯛꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯐ꯭ꯔꯦꯡꯀꯤꯅ ꯇꯣꯛꯑꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨꯗ ꯃꯦꯒꯤꯅ ꯂꯥꯏꯔꯤꯛꯀ ꯂꯦꯃꯟ ꯄꯥꯏꯒꯅ ꯍꯦꯟꯅ ꯄꯛꯆꯔꯦ ꯕꯣꯁ ꯅꯉꯣꯟꯗꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯃꯦꯒꯤꯒꯤ ꯃꯃꯥ ꯃꯅꯥꯎꯅꯨꯄꯥ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒ ꯂꯣꯌꯔ ꯑꯃꯒ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯁꯦꯟꯇꯔꯗ ꯂꯥꯛꯂꯝꯃꯤ ꯂꯥꯛꯂꯤꯕ ꯑꯗꯣ ꯃꯦꯒꯤꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ ꯑꯣꯏꯔꯝꯗꯦ ꯃꯦꯒꯤꯅ ꯂꯩꯔꯝꯂꯤꯕ ꯌꯨꯝ ꯑꯗꯣ ꯌꯣꯟꯕꯒꯤ ꯃꯥꯒꯤ ꯁꯣꯏ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯃꯦꯒꯤ ꯃꯈꯨꯠꯇ ꯁꯣꯏ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯅ ꯃꯦꯒꯤꯒꯤ ꯃꯌꯥꯗ ꯀꯣꯂꯣꯝ ꯑꯗꯣ ꯆꯦꯛꯑꯒ ꯇꯧꯖꯁꯅꯤ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯦꯒꯤꯒꯤ ꯃꯃꯥꯅ ꯀꯣꯂꯣꯝ ꯑꯗꯨ ꯃꯦꯒꯤꯒꯤ ꯃꯌꯥꯗ ꯏꯟꯁꯤꯜꯂꯝꯃꯤ ꯃꯦꯒꯤ ꯑꯗꯨ ꯁꯣꯏ ꯇꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯁꯥꯎꯔꯗꯨꯅ ꯅꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯀꯅꯨ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯛ ꯋꯥꯅ ꯉꯥꯏꯖꯔꯛꯄꯗꯣ ꯃꯈꯣꯏꯅ ꯂꯥꯛꯂꯒ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ
ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯥꯎꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯦꯒꯤ ꯌꯥꯝꯅ ꯄꯦꯜꯂꯝꯗꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯏꯃꯨꯡꯅ ꯃꯥꯕꯨ ꯀꯩꯁꯨ ꯂꯨꯅ ꯈꯟꯗꯕ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯝꯃꯤꯕ ꯌꯨꯝ ꯑꯗꯨ ꯌꯣꯟꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯣꯛꯇꯔꯅ ꯃꯦꯒꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯦ ꯀꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯦꯒꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯛꯑꯝꯃꯤ ꯃꯦꯒꯤꯅ ꯀꯞꯂꯒ ꯃꯈꯣꯏꯅ ꯑꯩꯒꯤ ꯈꯣꯡ ꯂꯧꯈ꯭ꯔꯦ ꯕꯣꯁ ꯍꯥꯏꯅ ꯐ꯭ꯔꯦꯡꯀꯤꯗ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯐ꯭ꯔꯦꯡꯀꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯐ꯭ꯔꯦꯡꯀꯤꯅ ꯃꯦꯒꯤꯕꯨ ꯃꯆꯥꯅꯨꯄꯤꯒꯨꯝꯅ ꯑꯗꯨꯃꯛ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯦꯒꯤꯅ ꯃꯣꯒꯨꯁꯜ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯐ꯭ꯔꯦꯡꯀꯤꯅ ꯅꯪ ꯐꯥꯏꯠ ꯀꯥꯔꯕꯗꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯤ ꯅꯪꯗꯤ ꯀꯥꯁꯨ ꯀꯥꯔꯛꯇꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯦꯒꯤꯅ ꯕꯣꯁ ꯅꯪꯅ ꯑꯩꯒꯤ ꯕꯕꯥꯗꯣ ꯅꯤꯡꯁꯤꯡꯍꯜꯂꯦ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯐ꯭ꯔꯦꯡꯀꯤꯅ ꯃꯦꯒꯤꯒꯤ ꯃꯄꯥꯗꯣ ꯌꯥꯝꯅ ꯁꯤꯡꯕ ꯑꯃꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯦꯒꯤꯅ ꯕꯣꯁ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯃꯦꯒꯤꯅ ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯦꯛꯁꯦꯜꯗ ꯇꯧꯕꯗꯣ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤ ꯉꯁꯥꯏ ꯃꯦꯒꯤꯅ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯖꯔꯃꯟ ꯁꯦꯐꯔ ꯑꯃ ꯂꯩꯔꯝꯃꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯁꯣꯏꯅꯥꯏ ꯍꯥꯏꯕ ꯍꯨꯏ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯁꯣꯏꯅꯥꯏꯔꯕ ꯍꯨꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯠꯇꯣꯛꯂꯒ ꯐꯨꯝꯖꯤꯟꯈꯤꯕ ꯑꯗꯨꯅꯤ ꯃꯁꯤꯗ ꯃꯦꯒꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯃꯍꯥꯛ ꯁꯣꯏꯅꯥꯏꯔꯦ ꯑꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯤꯡ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯕꯅꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯐ꯭ꯔꯦꯡꯀꯤꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯗꯣ ꯍꯥꯏꯒꯅꯨ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯗꯨꯁꯨ ꯈꯟꯒꯅꯨ ꯍꯥꯏꯔꯝꯃꯤ ꯃꯦꯒꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯉꯝꯃꯣꯏ ꯕꯣꯁ ꯁꯪꯁꯥꯔ ꯑꯁꯦ ꯎꯔꯨꯔꯕ ꯃꯇꯨꯡ ꯃꯤ ꯈꯨꯗꯤꯡꯅ ꯑꯩꯕꯨ ꯁꯣꯟꯅꯔꯕ ꯑꯃꯁꯨꯡ ꯃꯦꯒꯥꯖꯤꯟꯅ ꯑꯩꯕꯨ ꯍꯥꯞꯄꯤꯔꯤꯕ ꯁꯣꯟꯅꯕ ꯃꯌꯥꯝꯁꯦ ꯇꯥꯔꯨꯔꯒ ꯑꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯇꯥꯍꯟꯕꯤꯒꯅꯨ ꯕꯣꯁ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯁꯤꯕ ꯄꯥꯝꯃꯦ ꯕꯣꯁ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯃꯁꯤꯒꯨꯝꯕꯁꯦ ꯃꯊꯪꯗ ꯑꯩꯉꯣꯟꯗ ꯍꯥꯏꯒꯅꯨ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯁꯦꯟꯇꯔꯗꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯦꯡꯀꯤ ꯄꯥꯈꯠꯅ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯁꯦꯟꯇꯔ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯃꯦꯒꯤ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇ ꯃꯁꯥꯒꯤ ꯃꯔꯩ ꯑꯗꯨ ꯆꯤꯛꯊꯠꯆꯗꯨꯅ ꯁꯤꯅꯅꯕ ꯇꯧꯔꯝꯃꯤ ꯃꯍꯥꯛ ꯃꯆꯤꯟ ꯑꯗꯨ ꯏ ꯉꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯐ꯭ꯔꯦꯡꯀꯤꯅ ꯅꯪ ꯑꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯐ꯭ꯔꯦꯡꯀꯤ ꯆꯔꯆꯇ ꯆꯠꯇꯨꯅ ꯄꯥꯎ ꯃꯌꯥꯝ ꯑꯗꯣ ꯐꯥꯗꯔꯗꯨꯗ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯐꯥꯗꯔ ꯑꯗꯨꯅ ꯃꯤ ꯑꯃ ꯁꯤꯍꯟꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯇꯦ ꯏꯁꯣꯔꯗ ꯑꯗꯨꯝ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯈꯨꯝꯂꯛꯏ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯏꯁꯣꯔꯒꯤ ꯃꯇꯦꯡ ꯅꯠꯇꯦ ꯑꯩꯒꯤ ꯃꯇꯦꯡꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯐ꯭ꯔꯦꯡꯀꯤꯅ ꯃꯦꯒꯤꯒꯤ ꯑꯣꯛꯁꯤꯖꯦꯟ ꯄꯥꯏꯞ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯍꯤꯗꯥꯛ ꯑꯗꯨ ꯀꯥꯞꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯗꯤꯅ ꯆꯪꯂꯛꯇꯨꯅ ꯉꯁꯥꯏ ꯑꯌꯨꯛ ꯁꯦꯟꯇꯔꯗ ꯂꯩꯔꯝꯗꯦ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗ ꯐ꯭ꯔꯦꯡꯀꯤꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯐ꯭ꯔꯦꯡꯀꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯅ ꯃꯦꯒꯤꯁꯦ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯏꯗꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯁꯤꯗ ꯅꯪꯅ ꯃꯥꯕꯨ ꯑꯐꯥꯎꯕ ꯕꯣꯛꯁꯔ ꯑꯃ ꯑꯣꯏꯍꯜꯂꯤꯁꯤꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯄꯨꯝꯅꯃꯛꯇꯤ ꯅꯪꯅ ꯊꯨꯡꯍꯜꯂꯦꯗꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯤꯗꯤ ꯅꯨꯡꯇꯤꯒꯤ ꯁꯤ ꯇꯧꯕꯇꯕꯨ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯍꯧꯗꯕꯒꯤꯗꯃꯛ ꯃꯈꯣꯏ ꯁꯣꯏꯗꯅ ꯄꯦꯟꯗꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯦꯒꯤꯗꯤ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯑꯐꯥꯎꯕ ꯕꯣꯛꯁꯔ ꯑꯃ ꯑꯣꯏꯔꯒ ꯁꯤꯈꯤꯒꯗꯕꯅꯤ ꯃꯥꯅ ꯁꯤꯕ ꯀꯥꯟꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯋꯥꯈꯜꯗꯣ ꯃꯥꯅ ꯇꯧꯔꯝꯒꯦ ꯈꯟꯕ ꯑꯗꯨ ꯇꯧꯔꯒ ꯁꯤꯔꯦ ꯈꯟꯕꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯗꯧꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯐ꯭ꯔꯦꯡꯀꯤ ꯃꯦꯒꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯦꯒꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯦꯒꯤꯗꯣ ꯃꯍꯥꯛꯅ ꯁꯤꯍꯟꯅꯤꯡꯗꯦ ꯃꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯕ ꯄꯥꯝꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯨꯝꯅ ꯐ꯭ꯔꯦꯡꯀꯤꯅ ꯃꯦꯒꯤꯕꯨ ꯅꯨꯡꯁꯤꯖꯩ ꯁꯦꯟꯇꯔ ꯑꯗꯨꯗ ꯐ꯭ꯔꯦꯡꯀꯤ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯀꯣꯐꯤ ꯂꯧꯕ ꯆꯠꯈꯤꯕ ꯑꯗꯣ ꯌꯦꯡꯗꯨꯅ ꯃꯦꯒꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯃꯦꯒꯤꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯒ ꯑꯩ ꯅꯪꯒꯤ ꯑꯣꯛꯁꯤꯖꯦꯟ ꯄꯥꯏꯞ ꯑꯁꯦ ꯂꯧꯊꯣꯛꯂꯒꯦ ꯑꯗꯨꯒ ꯍꯤꯗꯥꯛ ꯑꯁꯦ ꯀꯥꯞꯄꯤꯔꯒꯦ ꯑꯗꯨꯒ ꯅꯪꯗꯤ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯨ ꯀꯨꯁꯂꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯩꯒꯤ ꯏ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕꯗ ꯃꯦꯒꯤ ꯃꯃꯤꯠꯇꯒꯤ ꯅꯣꯛꯅ ꯃꯄꯤ ꯇꯥꯔꯛꯏ ꯃꯔꯝꯗꯤ ꯐ꯭ꯔꯦꯡꯀꯤꯅ ꯃꯥꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯨꯝꯅ ꯈꯜꯂꯝꯕ ꯑꯗꯨꯒꯤꯅꯤ ꯐ꯭ꯔꯦꯡꯀꯤꯅ ꯃꯦꯒꯤꯒꯤ ꯑꯣꯛꯁꯤꯖꯦꯟ ꯄꯥꯏꯞ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯃꯦꯒꯤꯗ ꯍꯤꯗꯥꯛ ꯑꯗꯨ ꯀꯥꯞꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯦꯒꯤ ꯑꯗꯣ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯂꯝꯃꯤ ꯐ꯭ꯔꯦꯡꯀꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯊꯝꯖꯕ ꯃꯆꯥꯅꯨꯄꯤꯒꯨꯝꯂꯕꯤ ꯑꯗꯣ ꯄꯦꯟꯅ ꯌꯦꯡꯗꯨꯅ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯏꯗꯤꯅ ꯕꯣꯛꯁꯤꯡ ꯀ꯭ꯂꯕ ꯑꯗꯨꯗ ꯐ꯭ꯔꯦꯡꯀꯤꯕꯨ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯐ꯭ꯔꯦꯡꯀꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟ ꯑꯗꯨꯗ ꯃꯦꯒꯤꯅ ꯂꯦꯃꯟ ꯄꯥꯏ ꯄꯤꯖꯈꯤꯕ ꯃꯐꯝ ꯑꯗꯨ ꯎꯠꯂꯒ ꯐꯤꯂꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯣꯃꯦꯟꯠ ꯁꯦꯛꯁꯟꯗ ꯏꯗꯨꯅ ꯈꯪꯍꯟꯕꯤꯔꯝꯃꯨ ꯀꯅꯥꯒꯨꯝꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ MS ꯗꯥꯏꯔꯤꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ